Manipur optional की मैकेदी की मरुए भी पाउसिंग म्यामदा थमजगी अहानबदा कंगलैपाक की मैरागी एडिटोरियल म्यामदा थमजरी लैंगांगना की थोकपा म्यामना मियाम की थोकपा हाइबदु तारगदरा मणिपुर थोकलिबा कांगलुप अनिगी साथीरब लान असि था तारागा मंगा सुजिलंगलब फावबा मणिपुर लैंगांगना लोइसिंदुना इंगतप मणिपुर अमा हाइबदु ओइरंगनब होनब ngamdri मणिपुर लैंगांगना सु ममिंगतगी ओइना लैंगाक संगी थबक तौदुना लैबग सपमानरी ओइरिबा फिबम असिदा लैबाक मियामना सुथोकलिबा लान असि मणिपुर लैंगांगना लोइसिंदनब होनव हाइदुना लैबाक मियाम अमत ओइना पुनसिंदुना अचुंबा खोंजंग अदु मणिपुर लैंगाक की मथक संगसिनबा ngamdri लैंगांगना लैंगाक की थोकपा मियामना मियाम की थोकपा पंहिंगदे हिंगनबगी फिबमदा हौजिक लैरि तसेंगना हाइरबदा लैबाक असि मापु पांदबगी फिबम हाइबदु ओइरि मिखलगी मतमदा बोता ओइरिबा लैबाक मियामना बोत थारदुना मियामगी मिहुत ओइना खंदुना लैंगाक सेसनगी थबक तौरिबा एमएलए मिनिस्टर सिंगसु मरेबाक ngakpagi थबक अदु मापुंग फाना पांथोक ngamdri ओइरिबा फिबम असिदा लैंगाक लोइसिंगना असोइबसि सुमथोकनबगी थाउदो असि लैबाक मियामना लौफम थोई हाइबसु काउनबगुम तौरि मसिना मणिपुरगी लैंगाक शासन तौरिबसिंगा मणिपुर मियामगा अफब मरि थम्बा ngamdri मसिगी महिना अखोगी येकनबसिंगना यामना लाइना खुद थिंजिंदुना मणिपुर मसे ताना थुगाइनबा होनरकपगी अचौबा मरम अमा हाइबदु ओइरि मणिपुर थुगाइनबा होनरकलिबा अफोंबा येकनबसिंग मसक खंगलबसु भारत लैंगा अमदि मणिपुर लैंगाना माइथिबा पीबा ngamdana अदुमक लाइथोकलि मसिदा फ्रिंग फ्रिंग चोंगदुना वारिबसि लैबाक मियाम हाइबदु ओइरि मसिगी महिना तुंगी युम्बुर ओइहौगदोरिबसिंगी लैबाकति अदुकी मतिक थीबा हाइबदु मतिक थीबा हाइबदु ओइहौगदोरि हाइबसि मणिपुर लैंगामदि लैबाक मियामना खंगबा ngamdri मणिपुर लैबाक अमा इसाउ साउना लैरगा मरेबाक मियामबु था तारागा मंगारोम सुबना अवाबा इपाक ताहनबसि अखोगी लैंगाक लोइसिंगी अचौबा मरालदि हाइबसि लैबाक मियामना खंगना लैंगाक लोइसिंगी असोइबदु सुमथोकनबा होनफम थुइ मरम अदुना मरेबाक ngakpa ngamdraba miyamgi damakta karisu khandabagum tawriba अखोगी लैंगाक लोइसिंग असि असुंबा लंबी लाक्तुना मरेबाक कन्नबगी लौफम थोकपा थाउदांग अदु लौबा ngamnaba हौजिक बांग्लादेश थोकलिबा मियामगी अकनबी ehou Ashimak Manipur मियामनसु अमत ओइना सागतुना मरेबाक कनबा ngamdraba miyambu अवाबा इपाक्ता लंगथरिबा लैंगाक लोइसिंग असि अचौबा परामा तंबिफम थोकले मधुनतन सरकार की थोकपा मियामना मियामगी थोकपा हाइदना हिंगनबगी फिबमदा लैरबदि मणिपुर मसेत मसेत ताना काइबा हाइबदु ओइरगनि हाइबसि लैबाक मियामना खंगबा ताइ हेबा कंगलैपाक की मैरागी एडिटोरियल मियामनि स्पेशल कंटेंट मोइना थमजरी अतोपा पावमने एमडी अब्दुल गफर फुरकबु यानिंगदबा फोंदोरपि होम डिपार्टमेंट लैबा एमडी अब्दुल गफर बुथा सिगी तरागा निथुते सखंगदबा मियोइ खरना सुजामपुर पुलिस स्टेशन की पोचै खरा पुरगा PHQ थिलुरगा हलकपदा लंबीदा यामना तमथिबा मोंगना फुरकपबु ऑल कोकता यूथ वॉलंटरी ऑर्गेनाइजेशन AKYBO न यानिंगदबा फोंदोरकलि ऑल कोकता यूथ वॉलंटरी ऑर्गेनाइजेशन अंजुमान ऑल कोकता कोऑर्डिनेटिंग कमिटी मितै पंगल यूनाइटेड वॉलंटरी ऑर्गेनाइजेशन कोकता ऑल मितै पंगल यूथ एसोसिएशन न खुसमना सिंदना पांथोकपा पावगी मिफमदा AKYBO की जनरल सेक्रेटरी सेसबा हाने फोंदोखिबदा मसागी मरानागी सुनतबा होम डिपार्टमेंट गा मरी लेनबा चे चांगसिंग पूरगा PHQ थिलुबदा तमथिना फुरकपा हाइबसि टेररिस्ट की थवंगनि हाइरिबसि मरानागी ओइबा ललोन इतिक तौबा कुकीदा पोचै पिथोक पिसिन तौबगा मरी सुखलै लेनदि होम डिपार्टमेंट की चे चांग थिनबदा तमथिना फुरकपा हाइबसि कोकतागी मियाम हक्सिन लवि मरमसिना कनाना करी मरंगी दमक फुरकिबनो अथुबु मतमदा सेंदोकपिरो कुकीगा मरी लेनबा पोचै थिंदोक थिंजिन तौबु यादे हाइबा लैरगदि मितै चंगबु यादबा मफमसिंगदा लैंगाकी ओइना पंगल मथौ तौरिबा कुकीगी एरियादा पंगलना ओसी ओइरिबा हाईवेदा ड्राइवर ओइरिबा यावना पंगलगी मियोइसिंग कुकीगी एरियादा लैखिबसिंग विथड्रॉ तौबियु होम डिपार्टमेंट की चे चांग थिनबा चतपदा तमथिबा थाउदोक थोकलबा सिफावबदा होम डिपार्टमेंट तुमिना लसिनबा यानिंगदे अथुबा मतमदा लैंगाना एक्शन लौखत्रबदि नुमित खरनिगी मनुंगना कोकता मियामना संगसिनबा याबा खोंजंग संगसिलकनाइकि पावगी मिफम अदुदा AKYBO की वाइस प्रेसिडेंट आइबम मर्फी अंजुमान की को कन्वीनर MBH कलम AMPYA की प्रेसिडेंट MBH हफिजाउद्दीन अकोक मीडिया कोऑर्डिनेटर MD अब्दुल बारिक अमदी अतै थौमिसिंगसु सरुक याखि अतोप पावमना फंगफम थोकपा मियोइसिंगदा खुदोंसाबसिंग यौदना लैरिबिसि लैंगाना अथुबदा मियेंग संगबियु सपना
ꯂꯩꯉꯥꯛꯅ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯨꯊꯣꯛꯂꯕꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯌꯧꯍꯟꯕ ꯉꯝꯗꯕꯅ ꯂꯥꯏꯔꯕ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯅꯕ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ ꯒ꯭ꯔꯥꯃꯤꯟ PMAYGꯒꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯔꯤꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯄꯅꯥꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯀꯣꯡꯄꯥꯜ ꯁꯕꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯁꯄꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ PMAYGꯒꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯕꯦꯅꯤꯐꯤꯁꯔꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯕꯦꯅꯤꯐꯤꯠ ꯐꯪꯗꯅ ꯂꯩꯔꯤ꯫ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯨꯊꯣꯛꯂꯕꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯌꯧꯍꯟꯗꯕꯅ ꯂꯥꯏꯔꯕ ꯀꯣꯛꯍꯟꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯀꯝꯃꯨꯅꯤꯇꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯏꯂꯦꯛꯇꯦꯗ ꯄꯔꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯤꯈꯜꯗ ꯁꯦꯜ ꯄꯥꯡꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯈꯜꯂꯒ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯄꯤꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯄꯗꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯧꯁꯤꯜꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯊꯤꯗꯣꯛꯇꯨꯅ ꯁꯦꯝꯗꯣꯛꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛꯅ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯨꯊꯣꯛꯂꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯪꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯕꯦꯅꯤꯐꯤꯠ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃꯗꯤ ꯅꯦꯝꯕ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯦꯝꯂꯕꯁꯨ ꯅꯦꯝꯅ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯜꯂꯕꯗꯤ ꯂꯥꯏꯔꯕꯒꯤ ꯆꯥꯡ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯄꯟꯆꯥꯌꯠꯀꯤ ꯖꯤꯂꯥ ꯄꯔꯤꯁꯗ ꯑꯃꯗꯤ ꯋꯥꯔꯗ ꯃꯦꯝꯕꯔꯗ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯖꯈꯤ꯫ ꯃꯊꯧ ꯇꯥꯕ ꯆꯦ ꯆꯥꯡ ꯀꯌꯥꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ PMAYGꯒꯤ ꯂꯤꯁ ꯊꯥꯒꯠꯂꯛꯄꯗ ꯃꯤꯡ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯅ DCꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯨ, ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯍꯥꯏꯅꯔꯒꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄꯁꯨ ꯂꯩꯈꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 18ꯗ DCꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯟꯆꯥꯌꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯚꯤꯖꯤꯠ ꯂꯥꯛꯇꯨꯅ ꯐꯣꯇꯣ ꯐꯥꯎꯕ ꯅꯝꯈꯤ꯫ ꯚꯤꯖꯤꯠ ꯂꯥꯛꯈꯤꯕ ꯑꯗꯨꯗꯁꯨ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯟꯆꯥꯌꯠꯇ ꯊꯥꯒꯠꯂꯛꯇꯕꯅꯅꯤ ꯑꯜꯇꯔꯅꯦꯇꯤꯚ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯔꯛꯈꯤꯗꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯖꯤꯂꯥ ꯄꯔꯤꯁꯗꯇ ꯍꯪꯂꯨꯔꯕꯁꯨ ꯃꯊꯛꯇꯒꯤ ꯑꯣꯔꯗꯔ ꯂꯥꯛꯇꯕꯒꯤꯅꯤ, ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯆꯦꯔꯥ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 2ꯗ ꯏꯆꯥꯎ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯟꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯦꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯂꯩꯇꯦ꯫ ꯋꯥꯈꯜ ꯄꯦꯜꯂꯛꯇꯕꯗꯒꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 22ꯗ ꯋꯥꯀꯠꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯀꯠ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯥꯟꯅꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯁꯨ ꯅꯣꯝꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯁꯥꯒꯤ ꯍꯛ ꯇꯥꯟꯕꯗ ꯍꯦꯟꯅ ꯂꯥꯏꯔ ꯇꯥꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯉꯁꯤ ꯑꯌꯨꯛ ꯃꯣꯜꯇꯤꯟ ꯆꯥꯝꯈꯨꯜꯗ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯇ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯁꯤꯡ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ DSP ꯀꯃꯥꯟꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯕꯦꯅꯔꯖꯤꯅ ꯂꯨꯆꯤꯡꯕ 93 AR ꯑꯜꯐꯥ ꯀꯝꯄꯅꯤ 131 BSFꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯕ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯣꯜꯇꯤꯟ ꯆꯥꯝꯈꯨꯜꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 19:18ꯗꯒꯤ 19:45 ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯇ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯃꯣꯛ ꯕꯣꯝ, ꯇꯤꯌꯔ ꯒ꯭ꯌꯥꯁ ꯒ꯭ꯔꯦꯅꯦꯗ 3, ꯁ꯭ꯇꯟ ꯁꯦꯜ 5, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ ꯅꯣꯔꯃꯦꯜ 1, ꯁ꯭ꯃꯣꯛ ꯁꯦꯜ CS5, ꯂꯣꯡ ꯔꯦꯟꯖ ꯇꯤꯌꯔ ꯁ꯭ꯃꯣꯛ ꯁꯦꯜ 1, ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯗꯕ ꯒ꯭ꯔꯦꯅꯦꯗ 2, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ 2, ꯂꯣꯀꯦꯜ ꯃꯦꯗ ꯄꯥꯏꯞ ꯕꯣꯝ ꯂꯣꯟꯆꯔ ꯄꯣꯝꯄꯤ 2, ꯂꯣꯀꯦꯜ ꯃꯦꯗ ꯁ꯭ꯃꯣꯜ ꯄꯥꯏꯞ ꯒꯟ 1, ꯑꯃꯨꯕ ꯄꯣꯂꯤꯊꯤꯟ ꯈꯥꯎ 1, ꯑꯉꯧꯕ ꯃꯆꯨꯒꯤ ꯆꯦꯡ ꯕꯦꯒ 3ꯅꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯔꯥꯏꯇꯔꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯅꯤꯄꯨꯔ, ꯔꯤꯗ ꯄ꯭ꯂꯦꯠ ꯏꯝꯐꯥꯜ ꯏꯁꯠ ꯂꯪꯗꯨꯝꯅ ꯖꯥꯏꯗꯤꯞ ꯃꯦꯃꯣꯔꯤꯌꯦꯜꯁ ꯐꯥꯎꯟꯗꯦꯁꯟꯁ, ꯖꯦꯝꯁ ꯐꯥꯎꯟꯗꯦꯁꯟꯁ, ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ, ꯒꯣꯕꯤꯟꯗꯖꯤ ꯔꯣꯗꯀ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 8:30ꯗꯒꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ, ꯒꯣꯕꯤꯟꯗꯖꯤ ꯔꯣꯗꯇ ꯂꯩꯕ ꯖꯥꯏꯗꯤꯞ ꯃꯦꯃꯣꯔꯤꯌꯦꯜꯁ ꯐꯥꯎꯟꯗꯦꯁꯟꯁ, ꯄ꯭ꯂꯣꯠ ꯅꯝꯕꯔ 10 ꯁꯅꯥ ꯁꯪꯒꯥꯏꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯗꯤ ꯔꯥꯏꯇꯔꯁ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯄ꯭ꯂꯦꯠꯅ ꯈꯣꯝꯖꯤꯟꯕ ꯔꯤꯄ꯭ꯂꯦꯠꯀꯤ ꯐꯥꯎꯟꯗꯔ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯥꯡꯕꯝ ꯏꯉꯥꯔꯦꯝꯕꯅ ꯀꯦꯝꯄꯦꯟ ꯑꯦꯟ ꯑꯦꯗꯤꯠ ꯇꯧꯕ ꯁꯩꯔꯦꯡ ꯂꯩꯔꯤꯛ
Laklabara nangbu yening tha phongdokpa Dr. Rajkumari Nayan Sanan iba isai ima nangbu nungsibi phongba tuan ba ibisingna ireipak iramdambu saithaba saireng khudol tamba masum Dr. Nawem Sanatomba Assistant Professor Manipur University na Manipuri Language Past, Present and Future da S.H. Megasandra na Manipuri Luongi Numit amasung Manipuri Loina Silon amasung Dr. Thingbaijam Soran Kumar Saknai raba saireng bana Manipuri isayda hauzik tariba masak hairiba sing asida wangang loi oina saruk yakani thauram asida Rani Kirdir Thangmaiban Rani Dr. Khetrimayum Subadani President Laikol amasung President Mahila Kabia Mansa Manipur Kaisam Pradeep Chairperson Manipur Commission for Protection of Child Rights Yumnam Kumar President Plate Dr. Hamam Nabasandra Hamam Naba Retired Professor amasung Advisor Retreat amadi Dr. K. Singlen Founder and CEO Seva Manipur amasung Patrons Partnership Casing on the Sarugyaki Royana Red Pretna Mamana Pangtukiba Sailing Saizanabana Sarugyaduna Sailing Pishin Biramba Singna Tauramas the Mapung Pana Yawi Ranava Mari Ranaba mobile number sing 97741788987 Natragana 8132042261 Pau Fabidun Akupamoro Lobinabasu Sirul Sida Kangalakli Ado hausku ina di miyam pau matang sa lusin jarage mas miyam puna no update ngamin na sena sinel sige makedi gi mayang from da makata na thamjari